Imphal East District Police Commandogi Officer in Charge oina puriba Ningthaujam Devdas aranba tawbagi thabaktagi suspend tawkhre. Drug konana phakiba miyoi thadokpagi thaudok thokibra SP Thauban East nadi inquiry chathari haina phongdorokli. Kwa mana yonba dukan amada nongmai kapsilamle. PR haurakpadagi lalhauba yauna mi 795 phagatkre tampaktagi tongan makhangi khulai lising aniga kuntra manga singdagi lising amaga maudra mapan phagatki. Mama na masa hatkre KNDF ki liderama Myanmar military gi air strike ta laikidre. Nongmaijing sing Eco Park ta sanglakpa sing thingba haukre. Picnic trekking tawba sing walking satpa singsu thingle haina phongdokpa laikhrabani. Imphal West DC gi eviction gi thabak atai maphamda jara chatlabasu thangan kaithendadi khudi thigadawribra. Myanmar gi drug lalonbagi thabak singda khulai paiba singna mateng pangli India yaurakpa methamphetamine gi sada maudra Myanmar dagini. Miyoi kungatare fishery amadi pigari gi loan pigani haiduna lupa lakh 15 rom khonggatkre.